Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Churachandpur jila da ngasi thokiba lambigi khudongtiba thogdok amada nupi ahum yauna mioi mari sire khara amana asok apan nangle MLA Yumnang Khemchan hari Manipur Shanti Purokna Bohonabada Civil Society Organization singla chawrba thodang lawri Chenapati jila gi lam hector 32.8 tharamba popi pambi sing yantatuna manghankre None jila gi Khongsang Railway Station dagi Thingau Railway Station phawbagi speed trial ngasi pangthokre amasung leibagasda leiriba medical gi akhangai singna antibiotic hena sizinadana section wa thamlakle Churachandpur jila da ngasi thokiba lambigi khudongtiba thodok amada nupi ahum yauna mioi mari sire khara amana asok apan nangle hari Aikoigi Churachandpur Paumi Francis Songatin hai thodok adu Churachandpur gi New Lamka dagi Singhat subdivision gi manung chanba Naljang Kul tabna chatpagi lambida ngasi numit yungba adwaida Naljang Kul meada thokibani Passenger puba truck adu luhongba yawba chatpani hari truck aduna angamba ching kakhanaba honabada brake fail oibadagi thodok adu thokibani mafam adumaktada mioi mari adu laikidabani soklaba sing laying nabagidamak hospital singda pukre hari MLA Yumnang Khemchan hari Manipur Shanti laknaba honabada mipung khudimaki chawraba daita lei manghai miyamna yariba makai tongada thajaduna madudagi warep logdanaba honagadabani ngasi Imphal gi Major Khudda leba Manipur Press Club da Manipur Press Club linkakibagi yankai matoi suba kumon tharomda saruk yaraduna wapamasi mahangna phongdokkibani manghai afaba tawbada thagatpagi hainabi leisi phattabana phatti habigi chanhabi lehensi Shri Khemchan hai Manipur Shanti Purokna Bohonabada wari sananaba natana atopa upai amata leite masi lamdamasda leiriba tongan ba CSO singna lauriba thodang asina mayek larba khudam oiri lamdamasigi CSO singna Shanti Purokna lauriba thodang asi anoba khongthang amani Saiton gi bom pokhaibada soklaba sing athuba matamda phaba oirasnu hairaduna MLA na hai lamdamasa Shanti lakle haina khangnarapa matam asida bom pokhaiba natraga nomai kapagi thokdok sing thokliba asi karamba agency ga yaurabano haibadu hangba yaba waphamni mahakna hai Manipur की CSO सिंगना तोंगान का जगह से तना मेरा भाई भी सिंग क्लब सिंग वाली सावा होगी बसी तसेंगन थाकत पर उनको से फोक्स की नोम गिरंगी ने गिरम हो रहे देन कोलको मिगी सुसमाना ना कुकी की सिनाव सिंगना फालदा लाकदा कैसो अकाई वाले रोए है ना लॉकटॉप की दो शांति वना संजन बगी अचो बकुंग थांग वनी थमजगे कोई अमुको की सिनाव सिंगसु लोजिल लोया सकना शांति की पावल पी वो हो रहे नेता जी मणिपुर की CSO सिंगना लोकल बस स्टेप सी शांति तुना हजलक बगी Steve Amani, Manipur Shanti Laknava Honabada, Kudimaki Daidale. All Manipur Working Journalists Union Amjuna Sinba Thauram Aduda MLA Khongban Tabam Ibomcha Sapam Kunjakishore Information and Public Relations Director Ngangom Uttam Editors Guild Manipur President Khagendra Khomdram Amasung Amjugi President Asem Bhakta Saruyaki Thauram Aduda Amjugi Calendar Amasung Diary Supongki Place Club Ki Hana Secretary Oramba Singsu Ikai Khumnaba Utki Thasigi Mapandigi Tarani Tuipawa Naidiligi Bharat Mandapam the Pangtokadaba Bixit Bharat Young Leaders Dialogue Lisingani Kuntrukta Manipurgi Mahut Sinduna Saru Yargodaba Raijasigi Naha Kuntrama Pangangasi Raijapal Ajay Kumar Balago Unakre Imphagi Log Baban the Pangtokiba Thoram Aduda Raijapalna Tongan Bajila Sindegi Raija Asibu Mahut Sinaba Kangalaba Nahasing Adubu Tagat Pongdoki Raijapalna Bixit Bharat Young Leaders Dialogue da Raijasigi Nahasing Lebak Asigi Tongan Ba Raijasingdegi Lakpa Nahasinga Makoigi oiba wakalon sing phongdok naduna lebak asina English singani niputere phawbada Bixit Bharat karamna ohengadagi haibigi matangda achoba tanda asi lahogodabani ngasigi thauramadu rajyagi Youth Affairs and Sports ki Secretary N Pravin amasung Manipur University ki Vice Chancellor Professor N Lokendra Saruyaki Senapati jila gi upper amasung lower khabung chingsang paringda ain kaina lam hector 32.8 tharamba popi pambi sing amasung sang amangasi Senapati Forest Division Manipur Police CRPF NCB gi personal sing amasung khulgi volunteer singalonena yantatuna manghankre ain kaina popi tharamba sing masak khangdoktuna fana bo honari hari Operation adu lamdam adu narcotic drug ki polam sing sungba amasung lalonba thingnaba pandamda chathakibani hari Ain kaina popi thaba asina miyamgi haksel sauna singnarakpada natana miyamda khudong sadaba kaya mayok na halakpa yai Narcotics Drugs and Psychotropic Substances Act lising machamapan marfu mangagi makhada popi thaba yade hari amramda ngasi saruk yakiba law
enforcement agency singna khunja singda mikup nahom singna leinaba amadi ain kaina popi thaba thengnarabadi manak napa police station ja pau pibinabasu appeal tawri paugi marakthana atenba break ama Caesar Winter ENT Camp 2026 Anoba Chahina Lakpaga Iroinana Caesar Hospitals ki Center of Excellence ama oiriba Department of ENT na Hauzik Phaupuda Mioi Lak Amaga Lishing Taruk hena Laing Jakraba amadi lamdam asigi mafhum kayada outreach camp changwa hena pangthokhibaga loinana lakadoriba 2026 ki chahi haurakpa asigi January tarik 5 dagi tara phauba free ENT consultation camp pangthok chagadori adomna nakong naton amadi khanauga mari leinaba nungaitaba leibiragadi Caesar Hospitals Langol amadi Pizariba number asida pau phawiro tabiriba pausi Akashbani Imphal degini None Jila ki Khongsang Railway Station degi Thingau Railway Station phawgi rail gari speed trial ngasi pangthokre Railways ki North East Frontier Circle gi Railway Safety Commissioner Sumit Singhalna lusingba team amana trial adu yengsinki inspection team asina yengsilaba matung rail tali asi high speed ki ayaba pirabadi athuba matamda North East Frontier Railway Lamding Division degi pochai amasung passenger service athuba matamda hauragani Ningsing bayay Agartala dagi Khongsang Railway Station tamna passenger puba Jan Shatabdi Rail haukiba chahi lisingani kulumdogi methada ahan boina chen kibani adubu raija sida tangdu laita tabagi phibam asina passenger service asi ngasi pawba thingduna lakpani Lok Sabha Sadasya Dr. Angomcha Bimol Akoijamna ngasi Bishnupur Jila gi Saiton Khulda chatuna handakta bomb pokhaibagi thokdokta mioi ani aso apan nangkibadu yengsinkre mahana mafam aduda chatpada mafam aduda ngak selamba Central Forcing na buffer zone oibna changba yadi haiki MP na hai asigumba buffer zone thamliba asi thampham thoktabani masina raija sigi tokhai na tahanbagi maram oiri isagi iramdamda ningtamna chatpai ngamandaba haibasi laibak thibani haina MP na phongdokki Bishnupur Jila ki Saiton da ngarang ayu anganbada bom mathang pokhaibagi thokdok adubu maikai kayadagi yaningdaba phongdok narakli Kaksing Bazar Business Welfare Association Kaksing na sindura ngasi Kaksing Bazar da laiba ibudo na hauglai lampak ta wakat mifam chatakre wakat mifam aduda saruk yakiba miyamna michamda atamna aki akhang thon biganu Saiton da bom pokhain bagi thong yaningdi amadi like sarkarna atu matamda miyeng changbiu haiba placard sing paiki Wakat mifam aduda saruk yakiba association asigi president Yengkhom Rajendra na hai Saiton da bom pokhain duna micham praja singpu sohon kiba adu yamna pangdabagi thawongni Manipur da tamna santi hanjilagiba asi thugaina ba siliba singi matakta ain gi ba matik chaba thabak sarkarna atubada lokakadabani amadi tungda asigumba thong amuk ana thondanaba honagadabani Manipur ki hanjilakli ba peace harmony ki coexistence ki environment asida thukairi ba kangbu duku government na authority na yam athuba matam da phabiraga culprit sing aduku atukki matik stringent ba punishment bibiyo matung nam tawba yate haibasi khanghan biyo haiba madugi damakta aikoina sitting protest phamjabani MLA Yumnam Khemchana Saiton the bomb pokai kibagi thodo adubu yaningdaba phongdrokli cherolamada Siri Khemchan hai luraba tampham asida nauna hingsa ge thodok sing thoroliba asina mapal lamgi agency singna Manipugi irang asi sangthanduna kodong chaba laurabra haibagi chingnaba lei Bharat Sarkar na thodok asibu lumna loduna athubada thijin binaba mahangna taksilakli Kaksing Bar District Association Manipur Ima Kanglaipak Maitei Laipak nasu Saiton the bomb pokai kibagi thodok adubu yaningdaba phongdorokli Haukiban Nomajing Numita Thawal Jilagi Khongjom Sangai Khong Khajing Kalbharti National Highway 102 gi manakta drug overdose oibani chingnaba nupa ama siduna leram lehari Khongjom Police Station topa chero laman hai siriba mioi adu put manga inchi manga wangi mamai sangi kulai kuchuni oi thangba khajaida sambru ani tungi Camouflage jacket amasung amuba machugi track pen cheli sahi kuntra degi nifu phawgi leng oigani mioi adu yengbada mitei mali hairi Chandel Jilagi Manung Chana Leba Tok Paching Bongring Hainasu Kangnaba Kul Asida Kunda Laitadun Lepa Sahi Humbudra Manga Surapa Platinum Jubilee Ngasi Pangtokre Thauramadu Anal Naga Tangpigi President Chappa Pasel Moni Haring Amadi Analon Sil Association President Nulla Rola Haring Sarukyaki Thauramasiga Marilena Ningsing Yumbi Amasu Maikum Hangdoki Amadi Shobiner Amasu Pongki Assam Rifles amasung Imphal East ki Chief Medical Officer na lusingba team amana Imphal East ki Huikap Community Hall da lem na layang bagi kem ama pangtokre kem aduda Dr. Singna Kunja Singda hidak langtak sing yeng toki amadi haksang phana na da yektana lainabagi matangda wafam kaya thangki
Akashbani Imphaldagi Pau Tabiri. Laibagasta Ladiba Medical gi Akangai Singna antibiotic hena season adanaba section wat thamlakli. Masina antimicrobial resistance sauna samasya thorpa yai hairi. Pradhan Mantri Narendra Modi gi mamang thada pangthokkiba Man Ki Baat program da antibiotic hidak Dr. Singna tanarba matung niti niyom chumna sinanaba wafam phongdokpa laikhrabani. Akashbani News ka unaba amada AIMS ki Department of Microbiology ki head Dr. Bimal Kumar Das na hai toina sinaba antibiotic singda makhal kaya gi bacteria sing resistant oiraktuna antibiotic tharakpada kanaba phanglakte. Global AI Impact Summit mathang thada pangthoklagani haina Kendra Electronics amasung IT Mantri Ashwini Vaishnona laukthokre. Rajasthan Regional AI Impact Summit lisingani kunturukta virtual oina saruk yaraduna Siri Vaishnona hai AI Impact Summit asi hanadi United Kingdom, South Korea amadi France singba mafam singda pangthoklambani. Handaki asina Bharata pangthoklagani. Mangnai Global AI Summit pangthokadrba asigi sem saba oina lebag asigi raija khudimakta Regional AI Summit pangthokli. Mantri hai handakta Meghalaya amasung Orissa da pangthokre, Rajasthan da ngasi pangthokliba asini. Shri Vaishno hai mathang sahi phawbada naha oriba miyoi lak tararom amasung apik entrepreneur sing AI skill gi khudong saba phanghallagani. Special Intensive Revision SIR Loirba Matung Election Commission na Uttar Pradesh ki draft voter list phongkre. Lucknow do pangthokpa paugi mifam amada Raijadugi Electoral Officer Nabdip Ringwana hai draft voter list asida voter koti taranthoi lag yankai manga lising yankai taruk subna manga gi ming yauri. Mahangai anoba draft voter list asigi damak hanagi voter list da yawba miyoi singi sada marphumatoi dasmik ahum sirona form fill up tawbadana Makoi gi maming register tawrakki. Haujik sanabagi pau Kshetrimayum Birosh tagi. BCCI gi domestic season lising ani kunmunga kuntaruki saruk omo ina sanariba Vijay Hazare Trophy plate ta Manipur runners up tare ngasi Jhansi da sanakhiba final match ta Bihar na Manipur bu wicket taruk ta thoikibani. Women's under 15 one day trophy elite ki match amada Delhi na Manipur bu run kunthani thoi da thoikre. Kunithoi Shuba Manipur Veteran Cricket Tournament lising ani kunma kunturuki ngasi Langtabal Public Ground da sanakiba match amada YWC Langtabal na KCC Kongbabu ran nifu mari da thoikre. Hayeng napsa kha Imphal amasung BSC Team A Dalambung sanargani. Manga Suba MNCA Plate Trophy lising ani kunma kunturuki ngasi Khangabo Part 3 Cherapur Public Ground da sanakiba league match amada PCC Mayakobina PTCC Patsoi Part 3 bu wicket mapal da thoikre. Trophy asigi lamsang da Leiba Khudaiban Lampakta Sanakiba Lake Match Amadana MPSC Manipur Central Jail na Al Amin Lilongbu Ran Marifu da Thoikre. Tara Suba MNCA Super Plate Trophy Lisingani Kumanga Kunturuki Ngasi Moising Public Ground da Sanakiba Ahanba Semi-Final Match da KCDO Kongpal na PSC Khoyathongbu Wicket Manga da Thoikre. Atopa Semi-Final Amada IBSA Yumnam Lekai na YAC Yai School bu Wicket Mari da Thoikre. Sahi asigi Indian Super League Club amasung FSGL ki marakta chay nabakara leibadagi matam khara thengtharaba matung mathang thagi taramari dagi hauragani haina Kendragi Sports Mantri Mansukh Mandaviana hairi league match asi home and away format ta sanagani. Bharat ki badminton sanaroi Lakshya Sen na Malaysia Kuala Lumpur da chathariba Malaysia Open lisingani kunmanga gi nupagi singles ki second round changkrai Rajesh Thagachari Birosh Aroibada Maroiba Pau Churachampur Jilla da ngasi thokiba lambigi khudongtiba thawdok amada nupi ahum yauna mioi mari sire khara amana asok apan nangle. MLA Yumnang Khemcha Nahiri Manipur da Santi Puraknaba honabada civil society organization singna chawrba thawdang lauri. Chenapati Jilla gi lam hector 32.8 da tharamba popi pambi sing yantatuna manghankre. None Jilla gi Khongsang Railway Station dagi Thingau Railway Station phawgi speed trial ngasi pangthokre amasung leibaksta leiriba medical gi akhang ai singna antibiotic hena season adanaba section wa thamlakle Paulo Jare